ngasi mayamgi mamangda puduna lakiba video Israel amsung Palestine gi hojik leiriba fibam masigi matangda mayamno fum kharatang thamjage ahanbada Israel na two state solution reject tawkhaba matungda Palestine da leiba Hamas na yamna akanma mawngda makoina karigum hiram ama fawbada Israel ase leibak amuna sakhangbusu leite la sakhangbusu tawroi amasung Hamas ki pandam ase Israel bu prithvi gi leimaida manghan bhaiba se Hamas ki pandam ne haiduna fongdokli ani subada Iran ne yamna akkan mawngda America amasung Israel da warning tawrakli karigumba Israel asina America ge mateng lawdaba taraga di prithvi gi leimaya sidagi Israel ase mina tara phawbo leiroi haiduna Iran ne yamna akkan mawngda singnari Israel amasung America da makha satharakbu oina Northern Gaza da leiba Khan Yunus hariba area ase Israel gi landmission na question gre adugi yamna akkan mawngda bom kapsal le nongmai kapsan dunu huji yamna amanga ta thokli aduga nakal amrom dana huji Israel amsa Palestine gi thokli bal lana se masigi nakal amrom dana Yemen gi huthi government na US UK aduga UN gi leiribi staff sing ase Yemen leibak asidagi tha amagi manungda magoi thadoklaga satkadabani haiduni yamna akkan mawngda warning piri Hauze Middle East thokliba lana se masi Middle East ka ki oiraktra amsung prithvi ga topa lebak kin sandokpagi mamita ba muoina US ki President Joe Biden na China gi mateng lori lan aseloshan na bagi damakta makoini yamna akan mawngda Houthi singda China su yawnam lan tawsi haiduna America ne invite tawri masina khwaidagi latest news ta prithvi gi lebak singdagi mateng bang bagi makha chatharak poina Indonesia gi maikai dagi sana thaknaba amadi ana layeng bada sinaba hidak langthaksing yawa potlam kayagi mateng yawrakre hairi masini Israel amsung Palestine gi war gi hojik leiriba fibam